ꯑꯍꯥꯟꯕꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯊꯝꯖꯔꯤ ꯑꯍꯥꯟꯕꯗ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚ꯭ꯌꯨ ꯇꯧꯈ꯭ꯔꯤ ꯄꯥꯀꯤꯁꯇꯥꯟꯅ ꯃꯈꯣꯏꯒꯤ ꯋꯥꯔ ꯄ꯭ꯂꯦꯟ ꯑꯅꯤ ꯏꯟꯗꯤꯌꯥꯅ ꯀꯥꯞꯊꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯖꯈ꯭ꯔꯤ ꯏꯟडियन ꯐꯣꯔꯁꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯆꯠꯊꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ POKꯗ ꯂꯩꯕ ꯇꯦꯔꯣꯔꯤꯁ ꯀꯦꯝꯞ 8 ꯊꯨꯒꯥꯏꯗꯨꯅ ꯇꯦꯔꯣꯔꯤꯁ ꯀꯌꯥ ꯍꯥꯠꯈ꯭ꯔꯕ ꯊꯧꯗꯣꯛ ꯃꯇꯨꯡ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯅꯥꯔꯤꯑꯣ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊꯅ ꯁꯤꯌꯔ ꯂꯧꯗꯨꯅ ꯑꯥꯔꯃꯤ ꯅꯦꯚꯤ ꯑꯃꯁꯨꯡ ꯏꯌꯔ ꯐꯣꯔꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡꯒ ꯂꯣꯏꯅꯅ ꯔꯤꯚ꯭ꯌꯨ ꯇꯧꯈ꯭ꯔꯤ ꯃꯔꯛꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯅ ꯃꯈꯣꯏꯒꯤ ꯋꯥꯔ ꯄ꯭ꯂꯦꯟ ꯑꯅꯤ ꯏꯟꯗꯤꯌꯥꯅ ꯀꯥꯞꯊꯈ꯭ꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯥꯏꯂꯣꯠ ꯑꯃ ꯏꯟडियन ꯐꯣꯔꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ CDS General Anil Chauhan, Army Chief General Upendra Dwivedi, Navy Chief Admiral Dinesh K. Tripathi, Indian Air Force ki Chief Air Chief Marshal AP Singha yauna ngasi New Delhi gi South Block satakhiba review meeting aduda haujuk oiriba national security ki scenario si review tokhi Chandigarh na ngasi ayu anganmada Pakistan ki Makeri Air Force station singi akoibada aerial attack sa tharakpu yai haibigi air warning ama receive tawbadagi air raid siren khongki ngasi nungthil pung hum tabarasu Central Delhi da air raid siren khongani masida miyamna akitu zungo poktana basu mangjomna advisory issue tawkhri mara sida Pakistan Army ki makedigi makoi war plane ZF-17 ani India ki Jammu Kashmir da leba military installation singda target tawna bokhona bada Indian Air Force na kapthakri haba masana yazakri ISPR की मेजर जनरल अहमद शरीफ चौधरी ना मीडिया फोंदोखिबदा लाइबा अदुगी ZF-17 वार प्लेन अनि एक्टिव ड्यूटी तौरिङैदा काइखिबदुगी दमक्ता नुवाइतबा फोंदोरक्ली लान असि इसदन कॉरिडोर यामना कन सथरी सिविलियंस इंफ्रास्ट्रक्चर कया अमसु अमांगदा थोक्ली पाकिस्तान की मैकेरी की लेबा अनि की मरक्ता लान थोकनबा पामदे लाइरिबा वाथोक असि डायलॉग सतदुना वॉरेशन म पुरनबा खोनबा पामे की मरक्सिदा राजस्थान जायसालमेर इंडियन फोर्स न कापथख्रबा पाकिस्तान की वार प्लेन अनि एदुगी मरक्ता पायलट अमदी हिंगना फारे हदि मरक्सिदा यूनियन होम मिनिस्टर अमित शाह न लेबा असि स्टेट सिंग अमदी यूनियन टेरिटरी सिंग लेरिबा चीफ सेक्रेटरी अमसुम एडमिनिस्ट्रेटर सिंगदा मथौ ताबा सेक्शन थरंग लखतपा ओइना सिविल डिफेंस यूनिट की मखादा इमरजेंसी पावर सिंग एक्टिव ओइना लेना खनख्रे लोइना ngasi nungthil pung 12 ki makhai tabada यूनियन होम मिनिस्टर सिना शेयर लौदुना BSF अमसुम CISF की DGP सिंह यावना मिनिस्ट्री ऑफ होम अफेयर्स की ऑफिशियल सिंह पुन्ना हाई सिक्योरिटी रिव्यू मीटिंग पांगथोखरे अमरमदा हौखिबा सगोल सुनुमित पाकिस्तान की मिलिटरी ने इंडिया की जम्मू पठानकोट उधमपुर अमसुम मफम खरदा लेबा मिलिटरी स्टेशन सिंगदा मिसाइल कापसिंदुना अटैक तौरखिबा मदसु इंडियन फोर्स न खुदकता हंदुना पाकिस्तान की ड्रोन अमसुम मिसाइल सिंग अमा अता थुअनबदा नतना इस्लामाबाद की एयरबोर्न वार्निंग एंड कंट्रोल सिस्टम अमसु थुकाइख्रे मसिना पाकिस्तान असौब निंगनबा म पुखले एयरबोर्न वार्निंग एंड कंट्रोल सिस्टम असि येगनबसिंगना लांदारकद्रा हाइबगी मंगजोंगना खंगनबु वार्निंग सिस्टम अम ओइबदा नतना कोऑर्डिनेटिंग एयर बैटल मैनेजर थ्रेट लाकबसिंग डिटेक्ट तौदुना कमांड सेंटर अमसुम इंटरसेप्टर दा मतम चाना पाउ पिनब यामना मरुएब सिस्टम अमने अमरोमदना मैतैगी लौफमसिंगदा कोकीना लौ खुजलिबसि थिंगदबने मिताई की लौफम सिंह कोकी सिंह लौ खुजलिबिस खुदक थिंगदबने लोइना मिताई सिंह मसा मसा की लौफम द लौ उब फंगलो हाइबा डिमांड ngarang moirang kendra gi lawmi simmiam sumnu pi lukna sinduna sunu sipai market set wakat mifam satakri wakat mifam aduga mari lena lokbisigi secretary el manglem haikibada Bishnupur district ki manung sana laiba oinam Laimram Wangu Kumbi yawn moirang sub division gi singkhong singya da leiba maitai gi lofam singda koki singna lau khujinduna leiri haukiba sa yani asida mitai singna singkhong singya da sangduna lau uba ngamdana lakli adubu lau uba matam asida tera khongsang bitrong lau bi maning da lau pari kun Wangu Kumbi gi maikai lau pari lisinga mahen gi lofam koki singna lau khujali lofam singa asida sai asida di mitai singna lau uba yahan bi waina mitai singna demand tawduna leiri bisigi ona taina bada koki singna lau khujali ba sima thamoi ngai masakni maram aduna mari dainabasing athubada lawpham thokpa action lokat piu hiramasigi matangda Bishnupur district ki DC ga tanaduna lawmi singna matau kram lawpham singda sangadagi habigi process tawduna leiribani serasda Bishnupur district transport rokpa sina sathariba process sarakdra habigi singna balai lawmi singi awaba se koktriba phaba Bishnupur district ki transfer order state tabiyo nakala maromda irang sina law uba ngamdana leirakliba lawpham samaga humdra gi damak haukiba sai english ngani ga kunga humda yoina pifam thokpa compensation sing athubuda bithokbiyo haina फुंदोखी मखा सथरक पोइना तोपा अपडेट अमदे NDTV दा पीबा अपडेट अमदा पाकिस्तान रेंजर ना बैक तौबा
terrorist taret Jammu da sanction na bo honarak padagi Kappada Sire hairi hairiba thaudo Jammu and Kashmir gi Samba sector da ngrang numidang terrorist taret India gi lehaura sanction na bo honarak padagi Kappada Sire hairi Pakistan Rangers singna mating pangduna hairiba mioi sing sanction na bo honarak pada border rom da dandar post rom dagi numai kapsilak pani haiba BSF border security force ki mekai dagi foina Indian military ki action dasu Pakistan ki post da amang ata thokhiari border security force BSF na phongdorapagi matung inadi hairiba terrorist group asi surveillance create taw matam da hairiba terrorist ngasi detect taw ngam loina makhoi asi Samba sector lansinna po honarak pa matam da hairiba thawdo asina tang megi tang nipan amasu mapan gi lona ba matam na thokhibani haina su paw mun makhata na phongdorakli Kanglai Paki Mairadagi special kantirmane lokhsarakan editorial mem na thamjari school gi mahairoi puthok pusin tawriba gari sing niam sumna service tawribra haiba yengsin pamthui matam gi ahongbagi matung ina ngasi de lamdam asigi pikliba mahairoi singdigi hona college tamliba mahairoi singna school ben amadi bus na singba tongdun school amadi college at pahaibasi tangai fadaba moiri Maduna Mahiri Puthok Pusin Tauribi School Benama di bus singasi niam sumna service tauri bribisi Manipur Lengaki Mari Lenapa department singi miyeng sang pam thui Mahiri sing na tong libi school ben kayada seat capacity ki wang mada nganam namagum pikliba Mahiri sing hapsin duna puba kaya yawda nati Masina Mahiri sing haksang sokngai habadu oheli Asumna Mahiri sing bu seat capacity ki wang mada hapsin duna puba gi haukiba sahi khara gi mamangda Imphal East district ben tong duna school lakpa angang sing sor honba ngamdabadagi hospital pukhatuna laikatnabagi thaudok thokrabani maduna ben gari amagi seat capacity ki ano haibadu ngakna satuna niam sumna angang sing puthok pusin tawbutai hariba niam asiga manana school bus amagi seat capacity ki ano haibadu mayek sing na khangna mahairoi sing puduna service tawbu mathoktai Hiramasi matang da ngarang Manipur Lengak Education is ki director NG Bogendron school gi mahairoi puthok pusin tawriba gari sing yengsin bigi thabak paikhatlagani haina paw gi mifam ama pangthoktuna lebak miyam da khangan kiba sima yamna thagatningai ni adubu director na haidoki bu wapam asi ngakna thabak oina pangthok pangamna bokona basungani Hiramasi ga mari lendana Manipur Lengak ki transport department motor vehicle na singbana mahairoi puthok pusin tawriba school ben amadi bus sing asi phibam phari bra habadi fitness certificate pairaba gari sing la habadasu check tawba mathoktai Madu natrabadi fitness certificate paidaba phibam thina soklab school ben amadi busing service ta honma tarabadi lambi da khudong thiba thoktuna mahairoi singi punsi mangba yaribani masida natana seasonary bi school ben amasum busing adu sahi taraga manga helabra haibadu su check tawgadabani Barat lenga ki oina sahi taraga manga suraba gari di service tawbu yadi haiduna mari lenaba police na phagat bi thabak phawba satharibani Maduna hariba lokotpham thokpa thabak sing asi lokona basungani masidana tri school ben amadi bus thoriba driver sing adu driving license paibra sahi surabra haibasu yamna kupni yingsinba mathoktai maduna tna driving license paidaba sahi sudriba nupa masa kiyamana driver oiduna gari thoba tarabadi khudong thiringai oigadoribani karigumba matam school ben thoriba driver singi marakta angang singi mamang suru beri thaksinba khaini sasinba madi khongrau thungda namdab setuna gari thauba kaya amasu yauri masina mahairoi singi model so onabigi asoba marama moigani loinana mahairoi sing puri bi school ben amadi bus sing adugi tongan masu asi oigadabani haibadu ngakna satuna service tokon busu matoktai maram aduna mathakta pankriba tangai phadana tawdaba yadraba niti niyam sing asi school ben amadi bus sing da sungsoi soiduna ngakna sarangadabani khwaidigi kiningai oiribasi seat capacity gi wangda mahairoi sing hapsinduna nganam nambagum puduna satliba amadi mahairoi sing puri bi gari sing adu fitness certificate pairabra haiba yengsindana service ta holiba sini maram aduna education is ki director na school gi mahairoi putok pusin tawriba gari yengsinbigi thabak paikhatlagani haibasi thabak oina paikhatna bokhotna si haiba Kanglai Paki Mairagi editorial mem special content moina mem na thamjari amarom dana Yau Thengba Khuimuna Jos International Film Festival 2025 the best feature film gi manala rokli Hyderabad ki Hari Hari Kala Bawon nang numidang pangthokiba Jos International Film Festival 2025 ki award ceremony de Dr. RK Nayan Sanana puthokpa Rakesh Naurem direction pipa Manipur feature film Yau Thengba Khuimu Rosum of Lafna best feature film taki pagaloidana lemjaningai oiraba award adu film asigi director
Rakesh Naurem ki mafamda Telangana Council of Higher Education ki Vice Chairman Professor Itikala Purusotham Amadi Zos International Film Festival ki Founder and Chairman Sanjos Tagaram Guru Nukusinakri Malem goina apun film Samri Rom Sarugya ki film festival adugi best short film na Nataras Rabindra Garuna direction piba Bikri Deboba best documentary film na Krishna Reddy Kuturlana direction piba Tilakam na taki bagaluna award sinkusinaki Lamdam siki saknai rabi screenwriter amadi filmmaker Khoirakpam Vishwamitra na screenplay amadi dialogue oiriba film asigi producer Dr. R.K. Nayan amadi director Rakesh ki David Fisher film ni Ningsing bayabri yaw thengma khuimu hariba film as English ngani ga kunga marigi December 13 Manipur State Film Development Society Imphal gi auditorium da ihan hana a tribute and press show oina utkraba matung auditoriums animakta sayesigi January Mapan official release taukiba film ni film asi mamangda Cine Society Kolkata na sinkiba All India Film Festival 2025 da best feature film takiba luina Cinematic Brilliance Awards pikro film ni masigi sumatakta Bangladesh ta pangthokiba taruk suba Crown International Film Festival 2025 da best feature film best story best director of the year amadi best actor male Abi Khundrakpam Cine Graph Film Works Association Mumbai Film Festival Junction Kusamnarag Sinkiba Bharat Independent Cinema Film Festival 2025 ki season 9 da RK Nansana the best story Rakesh Naurem the best director film sida Thabalagi role lawribi Ithoi Oinam the best actress film sida Malika gi saktam langliba Ratana Khetri Mayumda best supporting actor female amadi film sigi playback singer Nawi Huidrom the best playback singer ki award sing pirakre Masidas Natana Film Education and Welfare Foundation Aurangabad Maharashtra sin ki mga International Film Festival 2025 tesu best social feature film best male director best producer ki award sing pakre sai sigi April mapan the Indian Filmmakers Association Hyderabad Telangana sin pangthokiba International Film Festival of Telangana 2025 tesu best story best director best screenplay amadi best editor gi Atopa Paukrana DC Bisnupur online tourist pass issuance and monitoring system launch tokre Bisnupur district ki deputy commissioner Lorembam Bikramna ngarang online tourist pass issuance and monitoring system launch tokre launch tawbagi thoramadu National Informatics Center Bisnupur na sindona Bisnupur gi mini secretariat complex ki conference hall pangtokibani launch tawbaduga mari lena district Informatics Officer NIC Rajkumari Romitan hai ngasi launch toriba tourist pass insurance and monitoring system asina tourist na ticket book tawbur khudong saba piragani web application asiki kuthangna tourist na arrive mong ticket book tawduna khudong saba piragani ki amaromdana DCL Bikram transport awu yaningdi ba Bisnupur district ki DCL Bikrambu transport awu yaningdi athubada order revoke to haina Bisnupur akoiba apun malu balgi mekidi ki governor madi chief secretary ki puning singsilaki lobasina sinduna pangtopa pawgi mi phamada balgi president loitongbam debsan hai irang horakpa matamdagi hore DCS na IDP singi awat apa lepham zapham ningthina yengsin magaloina miyambu aso engam thoktana ba akan mi yengsang duna lakibani Toklibi irang name tharatuna development da mai onsilakpa matamasida DC Bikrambu transport torakpa habisi lupasini apangamloi atubuda order kakpi yu haina governor mari chief secretary ki pungning singsin khiyari adugo tentang na sumna mayam na thamjaramgi hausiko ina di mayam paus matang sa lusinjarage masum makata ba anoba update mayam punang ngai mina senasu channel sigi mekedi mayam maphamda makata na thamjari